ꯅꯪꯁꯨ ꯅꯃꯥ ꯂꯧꯗꯅ ꯅꯇꯩꯁꯤꯗ ꯂꯣꯟꯅꯕꯤ ꯑꯣꯏꯒꯦ ꯍꯥꯏꯔꯣ? ꯏꯅꯦ ꯅꯪꯁꯦ ꯑꯩꯒꯤ ꯀꯅꯥꯅꯣ ꯅꯪꯅ ꯂꯦꯞꯂꯤ ꯅꯥꯛꯇ ꯅꯪꯅ ꯑꯩꯕꯨ ꯇꯠꯇꯅ ꯁꯨꯝ ꯉꯥꯎꯍꯟꯕꯅꯤ ꯑꯩꯅ ꯂꯩꯔꯤ ꯃꯈꯩ ꯆꯥꯅꯐꯝ ꯈꯪꯗꯕꯤ ꯑꯃꯕꯨ ꯌꯨꯝꯁꯤꯗ ꯄꯨꯁꯜꯂꯛꯄ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯤ. 시디 노이 나마나 빠르 청소. ꯂꯤꯕꯤ 에이 ꯑꯗꯨꯕꯨ 이미치ꯗꯒꯤ ꯁꯤꯊꯔꯤꯕ ꯄꯤꯁꯤꯅꯗꯤ ꯅꯪꯕꯨ ꯆꯠꯈꯤꯅꯨ ꯍꯥꯏꯔꯤ ꯂꯩꯖꯥ. ꯍꯟꯗꯛ ꯃꯄꯣꯛꯁꯤꯗꯗꯤ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯗ꯭ꯔꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯗꯨꯅꯇ ꯂꯩꯔꯅꯤ. ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯎꯅꯤꯡꯕꯅ ꯐꯥꯖꯤꯟꯕ ꯉꯝꯗꯔꯦ 이미ꯠꯁꯦ ꯐꯣꯡꯒꯦ ꯈꯟꯖꯕ ꯊꯃꯣꯏꯒꯤ ꯋꯥꯁꯨ ꯐꯣꯡꯕ ꯉꯝꯗꯅ ꯂꯣꯠꯈꯔꯦ. ꯀꯩꯅꯣ ꯏꯕꯥꯅꯤꯒꯤ ꯄꯨꯟꯁꯤꯁꯤꯕꯣ? ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯝ ꯀꯤꯔꯦ ꯏꯆꯦ. ꯀꯩꯗꯧꯕ ꯀꯤꯗꯨꯅꯣ? ꯑꯩ ꯂꯩꯁꯤꯗꯤ. ꯆꯦ ꯂꯩꯕꯤ ꯑꯩ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯅ ꯌꯨꯝꯁꯤꯗ ꯊꯥ ꯐꯥꯅ ꯂꯩꯕ ꯉꯝꯕꯔ ꯌꯦꯡꯒꯦ. ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯀꯗꯥꯏ ꯐꯥꯎꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦ. ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯗ ꯅꯪꯒꯤ ꯑꯌꯥꯕ ꯍꯦꯛ ꯐꯪꯗ꯭ꯔꯕ ꯃꯗꯨꯒꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯅꯠꯇꯅ ꯅꯪꯒꯤ ꯅꯨꯃꯤꯠꯇ ꯎꯍꯜꯂꯣꯏ. 이까이브도 타독로 이낙시도 장락로 아이기디 강리에 따이방세는기 강래는 무시바수 우레 믹시나 밤새는 잉할로 로나 타우도 ꯁꯨꯃꯥꯏꯅ ꯑꯩꯇꯩꯅ ꯅꯅꯥꯎꯒꯤ ꯀꯥꯗ ꯆꯪꯉꯛꯄꯁꯦ ꯃꯇꯨꯡꯗꯗꯤ ꯆꯪꯕꯤꯔꯛꯀꯅꯨ. ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯎꯈ꯭ꯔꯒ ꯂꯥꯟꯅ ꯈꯟꯅꯈꯤꯅꯤ. ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤꯁꯤꯒꯤꯗꯃꯛꯇ ꯅꯪ 이마 ꯁꯛꯂꯕꯤ 이네ꯁꯤꯗ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯕ? ꯀꯩꯁꯨ ꯂꯩꯇꯕꯤ ꯃꯍꯥꯛꯁꯦ ꯑꯩꯒꯤꯗꯤ ꯅꯨꯄꯤꯅꯤ ꯇꯥꯃꯣ. ꯃꯉꯣꯟꯗ ꯐꯥꯎꯔꯤꯕ ꯃꯩꯆꯥꯛꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯐꯥꯎꯏ. ꯉꯁꯤꯗꯒꯤ ꯑꯩꯅ ꯂꯩꯔꯤꯕ ꯃꯈꯩ ꯀꯅꯥꯃꯠꯇꯅ ꯑꯩꯒꯤ ꯂꯥꯏꯖꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯍꯟꯕ ꯌꯥꯔꯣꯏ. ꯎꯅ ꯎꯅ ꯅꯛꯁꯤꯟꯕ ꯉꯝꯗ꯭ꯔꯤꯉꯩ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯨꯡꯁꯤꯕꯗꯤ ꯍꯧꯈ꯭ꯔꯦ. ꯅꯈꯥ ꯊꯥꯕ ꯑꯣꯏꯔꯁꯨ ꯅꯇꯩꯒꯤ ꯅꯨꯄꯤꯗꯤꯅꯦ ꯏꯆꯦ ꯀꯧꯒꯗꯕ ꯈꯪꯉꯤꯗꯅ? ꯀꯧ 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 ꯀꯧꯋꯣ ꯀꯧꯋꯣ ꯏꯆꯦ ꯀꯧ 이제 꺼워! 봐봐 꺼! 이제는 짱지 할부두다 짱만해. 나사기 아람 코랑을 혼나봐 혼나봐다. 아코이 푸나마 뿌꺽탁다 합두나. 연토 안방은 비낭디. 이사나테 낭 ngasi nang 이네 이네들이 또 이네 타도니 masih 타도네. 감다우에 비자로다 나 호직대야.